Ngasi Opposition Congress na Parliament ki Business Advisory Committee meeting dagi walk out tawkre. Opposition Congress na ngasi Parliament ki Business Advisory Committee BAC meeting dagi walk out tawkre. Gaurav Gogoi na Business Advisory Committee meeting dagi opposition party sing walk out tawkibagi matangda paumi sing da phongdokibada BJP government asina opposition gi BU sing tabidana government ki agenda sing khana duna laibana maram oiraga opposition Congress party na BAC meeting dagi walk out tawkibani aikhoina walk off government eki makhada kupna khananaba haijaki adubu government asina tabikhide masigi mathakta Manipur da president rule thamliba sigi resolution purangnaba chapchaba matam pibiu haina hangkibada government asina paukuma mata pikhide haina Gaurav Gogoi na phongdogli mangna hai rule 193 gi makhada voter card epic sembada Aadhaar link taunana bahaibada su government asina thosabide chathariba parliament session asida opposition na mari leinaba administration house ta lehanduna maroiba demand for grant haibadi defense external affairs social justice amadi overall development gi matangda active participate tohunbiu haina demand tawduna lakhibani parliament gi housing asi paliba BJP government asigi subservient oisilaklei Chathakiba BAC meeting aduda government pariba BJP na tawningbada tawduna laiba uri opposition gi mafam pibide maram asina opposition na option amata pidana BAC mifamdagi walk out tawrakhibani parliament asi party natraga party ama khaktagi house oiba yaroi miyamgi house oigadabani haina paumisingda phongdokhi aranba census sumthoktona delimitation pangthokloi chingnabiganu Govindas Konthojam BJP ki president Sardana chair lauduna delimitation gi matangda BJP MLA sing yawbo mifam pangthokre Manipur ki oina kumja 2001 ki census report a leiriba aranba sing asi chumthoktana delimitation ki thabak paikhatloi Manipur miyami paibiganu haina MLA Govindas Konthojam na phongdokre nitai pachu thekta leiba thamban sanglenda BJP Manipur Pradesh ki president adhikari mayum Sardana preside tawduna delimitation ki matangda BJP MLA sing saruk yaduna ngasi mifam ama pangthokre mifam pangtholaba matung paumising na hangba wahang amada BJP MLA Govindas Konthojam na mathaki wafam asi phongdokhibani Supreme Court na pikhiba directive amada Arunachal Pradesh Nagaland amasung Manipur yauna awang nongpok ki state khara gi delimitation gi thabak thaong gi manungda pangthoknaba center lengakta khangan kraba matung lamdam asigi civil society organization singi maikaidegi kumja 2001 gi census ta aranba kaya leibana delimitation gi mangoina na aranba si hana chumthoknaba amadi Manipur da NRC mapungphana hana chana handuna asengba citizen hana masak khangdoknaba taksinduna laklibani Manipur miyam gi pukning da lariba mipaiba sing asiga mari leinana paumi sing na hangba wahangi paukhumda MLA Govindas Konthojam na makha taraduna Manipur miyam gi chingnariba wafam sing asi BJP na so hakchin na lawi maram asina kumja 2001 gi aranba census asi chumthoktana amadi NRC mapungphana chana handringaida Manipur da delimitation ki thabak hekta paikhatloi awang nongpoki atai state khara gi oina delimitation thabak pangthokraba su Manipur gi oina leiriba irang asina su delimitation ki thabak taha na lokhatloi haibagi thajabasu mangna thamki BJP MLA G Robindro na su paumising na hangba wahangi paukhum piraduna aranba census report ta yumpham oiraga delimitation ki thabak pangthokpada lamdam asigi yelomi singda Achauba safu ama pirakadaba laibana kumja 2001 gi aranba census asi hana chumthoktana Manipur delimitation ki thabak pangthokhaloi haibi thajaba thamki BJP Manipur Pradesh ki president A Sardana preside tawduna ngasi nungthil thamban sanglenda pangthokiba BJP MLA singi oiba mifam aduda kumja 2001 gi aranba census chumthoknaba Manipur da NRC mapungphana chana hannaba warip sing lawbaga loinana hariba thabak sing asi pangtholaba matung Manipur da delimitation ki thabak paikhanabagi matangda kupna khana ki hairi Ngasigi mifam aduda BJP MLA taragumdoi na sarugyaki MLA sing adudi Thongam Bisorjit Yumnam Khemchan Govindas Konthojam Lorem Ramesor Karam Sam Paunam Brojen Kongkham Rovindro KH Bomcha Dr. Yumnam Radeshyam Tongbram Rovindro amadi JDO gi MLA Thangjam Arun Kumarni editorial kalam dagila ko charake Miyam gi mihud oiriba MLA sing na tumina laishilebasi karigino N Birena Chief Minister from dagi resign tawkraba matungda center na Manipur da suspended animation thamjilaba matungda hojik PR president rule thamduna leiri adubu Manipur da anoba BJP gi lenga ama semba yabagi leifam thokpa MLA masing adu suna leirabasu hojik fawa anoba lenga ama semba ngamdaduna leiri masigi maramdi BJP gi oina leiriba MLA singi manungda amaga chinaba yadaba haibadi apunbagi thongna pangal sagatpa ngamdaba sini Thong asina taglibadi miyam gi mihut oiriba MLA sing na Manipur miyam gi damakta khanduna Thabak tawba ngamde masa masagi oijaba chana mangda thamlaga thabak tawi haibasi takpani haibada thoina laloidra haina khalli Mikhal matamda miyamna vote piduna miyangi mihut MLA oiba
खनख्रबसिंग लेना करिगिदमक्ता PR लेंगाक शासनगी मखादा मियाम लेहलिबनो हाइबसिगी पाउखुम हौजिक लेरिबा मियांगी मिहुत ओरिबा MLA सिंग असिना चपचाना पिफम थोकपनी हौजिक मसु BJP गी MLA सिंगी मनुंगदा चीफ मिनिस्टर ओइनिंगबा मियोय कया लेदुना MLA खोमनाबगी थबकलोमदा माय ओनसिनदुना लेरि हाइबसि लेबाक मियामना थोइदोक हेंदोंना अदुमा खंगी अदुबु मणिपुर गी ओरिबा फिबम असिदगी पॉपुलर गवर्नमेंट अमा लेदुना लेताना मणिपुर मियामगी इहुल खंगना लेबा असिगी ओरिबा वाथोक लांथोक कया असि नेताना लोइसिनबा होनबा हाइबसि मणिपुर मियामगी अपाम्बनी मियामगी अपाम्बसि मियामगी मिहुत ओरिबसिंगना खंगना पांगथोकपम थोकपा मसा मसागी मथौ अदु मियामगी मिहुत ओरिबा MLA सिंगना पांगथोकदबनी मथौ पांगथोकपा हाइबसि मणिपुरदा पॉपुलर गवर्नमेंट अमा लिंगदुना मणिपुरगी लेंगाक शासन तौदुना लमदम मसिदा तंगदु लेताबा पुरंगनबा होनबा हाइबसिनी अदुबु मियामगी अपाम्बसि हौजिक फावबा मियामगी मिहुत ओरिबा MLA सिंगना नाथैदुना उची मखुलदा चंगदुना लेरिबसि यामना लाली असुमना मियामगी मिहुत ओरिबा MLA सिंगना भारत संविधान MLA सिंगदा पीरिबा मथौ मंगम अदु निंगथीना पांगथोकपा ngamdaba हाइबसि लोइरबनी असिगुमा MLA सिंगी असोनबसि भारत लेंगाना मयेक सेंगना खंगबदगी एन बिरेन चीफ मिनिस्टर फ्रॉमदगी रिजाइन तौहलबा मतुंगदा मणिपुरदा PR शासन थमखिबनी अदुबु हौजिक PR शासन थमलबसु असेंबली मुथतपा नट्री सस्पेंडेड एनिमेशन थमदुना अनौबा लेंगा अमा सेमनबगी खुदोंचाबा अदु पीरी खुदोंचाबा असि BJP गी MLA सिंग अमदि मखोइगा चमिनारिबा पॉलिटिकल पार्टी सिंगी MLA सिंगना लौफम थोकपनी मसि लौनबगी अमता ngairaba लंबीदी MLA सिंग अमतो ओइना पुनसिनदुना MLA सिंगना लुचिंगबा अमा खंदुना मणिपुरदा पॉपुलर गवर्नमेंट अमा लिंगबा हाइबसिनी हारिबा थबा असि पांगथोकनबा होनबा हाइबसि BJP गी MLA सिंगी मखुता लै अदुबु MLA सिंगी मरक्ता येंगथीनबा अमदि अमतो ओइना पुनसिनबा ngamdabadagi मणिपुर मियाम प्रेसिडेंट रूल लेंगाक शासनगी मखादा थमलिबसि ख्वाइदगी अरानबनी हाइबसि MLA सिंगना खंगफम थोकपनी म्यांमार की लान लोइबा नाइदे अर्थक्वेक की अवाबा ताबगी नमादा डोनेशन तौबा लाकपा चिन कुकी सिंग TNLA ना थल्लगा मोय मसल फुदत नखरे।